UK da norovirus sandhoraklei Public Health England PHE United Kingdom da coronavirus disease COVID-19 gi athingba komthorokpa matamsida hauzik amu norovirus sandhorakpagi report tawraklei Public Health England PHE na issue asigi matangda routine surveillance matamda norovirus cases thengnare haina phongdokhrei May loirakpa chayolamagi matung norovirus case chamaga yankhai mari England da thengnare haina PHE na report tawre Health body asin hai masigi case asina mamang chahi mangagi matamgi chap manaba matamda 3-fold hengatli haire yamna awaba mawongda norovirus case asina educational settings maruoina nursery amasung child care facilities singda hengalakli haina PHC na report tawre Centers for Disease Control and Prevention CDC gi matunginna norovirus asigi virus makhal asina vomiting amasung diarrhea tawhalli maramaduna PIC na masibu winter vomiting bug kawe CDC gi matunginna norovirus na narba miyoi khudingmak virus particles asi billions muk yawi amasung makoi khara khaktana atopa miyoi sing nahanba ngami hairi amaromda CDC na hai virus makhal asidagi ngakthoknaba COVID-19 gi piriba kanglon sing aduga chap manana inba matamda changba ngamde hairi Experts sing na haibada norovirus asina miyoi bagi maida leiba ngami amasung miyoi aduna khara phagalakpa phawbada sayol ani phawba natraga hena vomit taholle alcohol based sanitizer sing sizinanaba recommend tawre amadi vomiting amasung diarrhea tawbada fluid mangdanaba mahi marang kaina thaktuna dehydration dagi ngakthokpa mathau tari haire China da yongdagi thokpa virus amasu thengnabaga loinana miyoi ama laikhidrai China gi Wuhan dagi sandorokpani hainariba COVID-19 malem pumbada sandoroktuna aruba phibam amada leidingai cherakta China da monkey bee virus ki anoba case amamuk thengnakibaga loinana Beijing dagi masagi chahi 63 suraba miyoi ama virus asina maram oiduna laikanaba ngamdana laikhidre haina IB Times ki report amana haire powersin high virus asina maram oiduna laikhidraba miyoi asiga kanagumba amataga close contact tawkhibagi khudam sangdam amata phangde haire virus asigi matangda thijenbada virus asigi layong uthokpagi mawung asi haksang sontharakpa oningba phawrakpa natraga obane panba yabade haukiba March ki angan basarukta yong ani virus asina naba thengnakhibane veterinary hospital singda layang laba matung megi chaichat kunga taretta laikhidabane scientist singna warning tawrabasu England da COVID-19 gi athingba pumnamak lokthokhrei scientist sing amasung opposition party singna tambangam da amada changsinba khudong thiningai warba khongthang amani haina yaningdaba khongthang amada British government na ngarang ningthokaba numitagi social distancing gi kanglon pumnamak lokthokuna England da numit khudingi punsida thamnaba pandemic ki athingba sing lokthokre ahing nongyai 2300 GMT nongmaijing dagi night club sing amuk hangdokpa yahalagani amasung atai indoor venue sing full capacity da chalaiba yahalagane aduga marks upama sung yumdagi thabak tawbana chingbagi konsinba thingba sing adusu lokthokhrei haukiba chahida covid nabadagi masamak siningchita laikhiba prime minister Boris Johnson haujiksu mahake health minister positive oibadagi self isolation da laide Indonesia amasung Brazil gi hek mathangda numit khudingi nabagi chang lising yankhai oidiba Britain da scientist sing nakana yaningdriba dubu media kharana freedom de hairiba du amuk hangdokpada prime minister Johnson na sogotkhe Karigumba ikhoina hojik ta hodrabadi madugi matungdagi de aikhoi atam amasung winter thasing laklagani matam madudadi virus aduna ayingba weather adugi khudongcha badu lokhigani haina video message amada prime minister aduna haikhe aikhoi masi hojik ta hodrabadi masi aikhoi karamba matamda amuk tawgadagi haina aikhoi isada aikhoi hangjaba tabane maramaduna masi matam chapchare adubu aikhoi chection gadabani haikhe vaccine yi ahanba dose sada humbudra mangagi chang kapa loisilakpana siba hantharaklagani ICMR laibak asigi oina haukiba numit kuntrani asida covid vaccine gi ahanba dose sada humbudra mangagi chang kapa loikhibaga loinana COVID-19 na maram oiduna mi sibagi chang hantharaklaba yai haina ICMR na phongdorokle COVID-19 gi anoba web na soholakpa yaba singdagi ngakthoknaba chection ba rapid response vaccination gi matungin na ICMR na nauna thijinbada laibak asigi oina covid vaccine ahanba dose ka pachada humbudra manga loisilakpadagi mi sibagi chang chada kunthraga taret hantharakpa thengnare laibak asida leriba miyoi khudingma covid vaccine kapthokpa haiba pandamgi makhada changsilakpana chahi 19 gi mathakta leiba miyoi singda covid vaccine ahanba dose kapagi thabak khumang chawsilakli haina
ICMR की एपिडेमियोलॉजी एंड कम्युनिकेबल डिजीज डिवीजन की चीफ डॉक्टर समीरान पांडाना फोंदोखरे हौकिब पुंग कुनमरी असिदा कोविड वैक्सीन डोज लाख यांखै माथोय लिसिंग अमगा चामंगा हुंपुगा तरेट कापथोखि मसी थारगा हुजिक फावदा डोज करोड़ निफु हेना वैक्सीन कापथोकपा ngamlei अमरोमदा मिनिस्ट्री ऑफ हेल्थ एंड फैमिली वेलफेयर की मतुंगिन्ना हौजिक फावदा लेबाक असिगी मफम लाख यांखैगा लिसिंग निफु तरुक चहुमगा मरिफुगा तरेट वैक्सीन डोज करोड़ निफुगा लाख निफु मापन लिसिंग कुंथ्रा माथोय चात्रेट का तरा मंगा कापथोखरे स्टेट सिंग अमदी यूटी सिंगदा कोविड वैक्सीन करोड़ निफु माथोय लाख मौद्रागा मापन हेना फंगनख्रे मखा ताना कोविड वैक्सीन पीनबगी थबक चथरी हाइना पाव असिना हाइदे लौ इंखोन योनबगी नियम कोमथोकपियु कोविड-19 की अकनब चैथेंग मरक्ता मणिपुर लेंगाकना लौ इंखोन लैब योनबगी सेमखिबा अनौबा नियम सिना मरम ओइदुना लैता लाइरा लौमी सिनमी मियामदा अवाबा मायोकनरे मरम असिना लौ इंखोल लैब योनबगी नियम कोमथोकपियु हानगुमना रजिस्टर तौनदुना अदुम लैब योनबा याहनबियु हाइना मणिपुर लौमी लुप की सेक्रेटरी न थादोरकपा चेरौलमन हाइदे बेबिसना न लैखिदबगी चही अनि मपुंग फाख्रे अचुम्बा लंगला लंगजिल पुथोक्त्रिबा फाउबा खोंजंग चंगसिनखिगने JSC The Against the Murder of Ningthokjam Bebisna Chanu मागी इमुंग मनुंगा खुदसमनरगा बेबिसना न लैखिदबगी चही अनि मपुंग फारकपगी निंगसिंग थौरम जुलाई की तांग 19 थांगमैबन मैस्नाम लेकाय अमदि बेबिसना की थवा याउद्रब हक्सांगी लैरोल चनखिबा मफम गंगखमदा हैकत लैकत अमदि मैरा कतुना कोविड लाइसट पेंडेमिक लैबना लैंगा की SOP ngaktuna maming tagi oina pangthokre बेबिसना न लैखिदबा चही अनि मपुंग फाख्रे अदुबो ngasi फाववा अचुम्बा लंगला लंगजिल पुथोक्तुना अचुम्बा वायल दि फंगद्रे CBI दा सिनख्रबसु मखोय अचुम्बा इन्वेस्टिगेशन रिपोर्ट ति पुथोरकपा लैत्रे बेबिसना की अचुम्बा वायल फंगदुना मिहाटपसिंग लोगी ओइबा मतिक चाबा चेराक फंगद्रेबा फावबा JSC न हनबा लैतना खोंजंग चंगसिनखिगनी मसिदा मणिपुर मियाम न सरुक याबियु हाइना JSC Against Murder of Bebisna Chanu की माइकेदगी फोंदोरकले सोशल मीडिया यंगसिननबा खंगनख्रे मणिपुर पुलिस ADGP इंटेलिजेंस ना थोकपा डिपार्टमेंट मनुंगी ओइबा ऑर्डर अमना डिस्ट्रिक्ट सिंगी SP सिंगना सोशल मीडिया की पोस्टिंग यंगसिननबा खंगनख्रे ऑर्डर असिन हाई मणिपुर पुलिस डिपार्टमेंट के सोशल मीडिया सेल असे ADGP इंटेलिजेंस ना लुसिंगने महाक लैतबा मतमदा IGP इंटेलिजेंस ना यंगसिनगने सेल असिदा डिस्ट्रिक्ट सिंगे SP सिंग अमसुंग CID CVSB गी सीनियर SP ना मेंबर ओइगने SP सिंग ना सोशल मीडिया दा तोंगान तोंगान बलोलदा थागलकबा पोस्ट अपलोड कमेंट सिंग यंगसिलगा करिगुंबा कांगलुप की मरक्ता नुंगसिनदबा थोकपा याबा लोना यादबा वाफमना चिंगबा यावरकपदा ADGP इंटेलिजेंस दा रिपोर्ट तौगदबने मसिगा लोइनना मरी लेनबा SP ना खुदकता लीगल एक्शन लखुतकदबने SP सिंगना डिस्ट्रिक्ट सिंगदा सोशल मीडिया मॉनिटरिंग सेल अमा लिंखतकदबने सेल असिगी मेंबर सिंगना मथौ तारकपा मतमदा साइबर क्राइम PS की मतेंग लौबा यागनी हाइरे अरोइबदा ताबिरिबा पुमनमकपु थागतचरे।